Akaswani Imphal hojik ayuki pung 8:30 tare Manipuri da pau tabirasi. Akaswani Imphal ningtho khongjam Suni na pau pazare ahan da maruiba pau Manipur da ngarang khakta da khwadigi masing yamna miyoi 63 COVID-19 positive oiki masi tharaga rajya sida hauzik positive case sani marphuni thoi sure masigi manungda active case na sani kunmari ni lockdown amasung curfew chana kanglon thugai ba miyoi singdagi rajya gi police na hauzik phawbada lupa lakh 50 hena khomgat pangamle amasung COVID-19 लाइचिट की हौजिक ओइबा फिबा मसिगी येंगलगा क्लास 10 की महिरोई सिंह बोर्ड परीक्षा थांदनबा प्रमोशन पीनबा तेलंगाना सरकारना वारेप लौरे Imphal की रिम्स दंगरांग अथेंगबदा COVID-19 पॉजिटिव ओइबा सैंपल 10 अमगा थेंगखिबगा लोइना मणिपुर दंगरांग खक्तदा ख्वाइदगी मसिंग यामना मियोय 63 पॉजिटिव ओइके अखोगी पाउमिना रिम्स की मेडिकल सुपरिटेंडेंट प्रोफेसर सीएस अरुण कुमार के पाउ पलदुना हाय रिम्स दंगरांग पुना सैंपल 53 पॉजिटिव ओइबा थेंगखि रिम्स दंगरांग सैंपल 382 टेस्ट तौके जेनिम्स हॉस्पिटल की डायरेक्टर की पाउ पलदुना अखोगी पाउमिना हाय ngarang puna sample chatuk test tawbada sample 58 positive oiba thengaki ngarang gesi tharaga rajya sida hauzik COVID-19 positive oiba mi masing sani marphun nithoi chure masigi manungda active case na sani kunmari ni rims ngarang amuhana test tawbada mi taruk negative oiba thengaki ba masung makoi hospital dagi discharge tawkhre masi tharaga hauzik fawbada mi 59 pandi naba phaduna mayum da halankhre maraga sida Bisnupur जिला दगी मियोय कैमरूम ngarang COVID-19 positive ओइबा थेंगखिबगा लोइना डिस्ट्रिक्ट हॉस्पिटल बिष्णुपुर की जनरल वार्ड पु COVID-19 आइसोलेशन वार्ड ओंथोकरे मसिगा लोइना हॉस्पिटल असिगी महौसागी थबक थरो मखा ताबा चिरोल मथोक्त्रिबा फावबा लेपलगनि हाइना जिला असिगी चीफ मेडिकल ऑफिसर गी चिरोल मना हाइरे COVID-19 ना मरम ओइदुना राज्य सिदा लॉकडाउन अमसुंग कर्फ्यू थमलिबा असिबु थुगाइबा मियोयसिंग पुलिसना फाबगी थबक लेपतरे ngarang phawbada miyoi lising nifu taret chamapan yankhai mapan amasung makoina toklakpa gari lising kuntra taruk chamapan kuntra mapan phake hauji phawbada rajya ki police ta miyoi sing asidagi lupa lakh yankhai lising humpu taret chani kun khongot pangamle haidiba sing asigi manungda Thoubal jilana khwaidigi yamna lupa lakh 15 lising kun taret sahum tara khongat ki Bisnupur jila dagi lupa lakh 12 lising nifu chatret nifu khongat ki hauji phawbada Federal amasung Kamjong jila da curfew amasung lockdown gi chana kanglon sing thugaiba miyoi amata laitui hairi Rajya sigi tongan Vidhan Sabha Kendra singna Jun thagi cheng makha tan sing thokpa leptri National Food Security A ki makha da Imphal West jila gi Thangmaiban Kendra gi beneficiary da yenthokna ba cheng quintal Listinga machani pantara manga dasmik mapan amasung Chingjamai Kendra gi listinga machambri yankhai ni thoi dasmik ama chingthokre hauzik phawbada jila sigi lamsak langthabal thangmaiban amasung Chingjamai Kendra gi Jun thagi cheng chingthokre Tamenglong jila gi oina Tamai Kendra gi cheng quintal listinga machani humpuni pan dasmik mari sino ngarang chingthokre Thoubal jila gi Wangkhem Kendra gi oina cheng quintal listinga ma nifu humdoi dasmik ani sino hokiba thangja nimitta FCS godown sangai prodagi chingthokre Manipur Vidhan Sabha da disqualification case mayok nariba MLA taret Vidhan Sabha da changba yaroi haina Manipur High Court na yathang pikre Vidhan Sabha gi adakshana case asiga mari lenana wakat singi matang da aroiba warep laudriba phawba raya si chanagani Justice K.H. Nobin Singhi bench amana arang piba raya duna hai tribunal ama oina adakshana case adugi tangai phadaba masung maroiba yenglaga Supreme Court na thakiba outer limit ki matamadu ningsingduna thabak torombana hena pharambani adakshana khare hena yangna thabak toromlabadi court hiramasi da kut thingjalamdaba yabani raya duna hai piraba yathanga si case asigi achumaran lepaga mari lenade masi adakshana Bharat Sangvidhan gi 30 schedule gi makhada disqualification gi asumba warep lawada mating pangbani Congress ki MLA sing na wakalakpadagi Manipur Vidhan Sabha da changba yaroi hairiba MLA sing adudi Sarvasari Sanasam Bira Oinam Lukoi Yengkhom Surchandra Khetrumayum Biren Paunam Projen Ngamthang Haukip amasung Jinsuan Hauni Tabiriba Pawasi Akaswani Imphal dagini COVID-19 लाइसेट की हौजिक ओइरिबा फिबम असी येंगलगा क्लास 10 की माइरोइसिंग बोर्ड परीक्षा
थाहंदना प्रमोशन पीनब तेलंगाना सरकारना वारेप लौरे मुख्यमंत्री के चंद्रशेखर रावना सभापति ओइदुना ngarang Hyderabad ta pangthokiba awang mathaki mifam amada warep asi laukibani warep asigi matungina mairoi lakh 5,53 makoi gi school singna pangthokiba internal assessment mark ta yumpham oiraga grade pigani ningsingba yai class 10 gi parikya asigi apunba subject 13 gi manungda subject ahumdi parikya pangthokrabani Tripura da ngarang puna sample 1930 test tawbada mi 19 COVID-19 positive oiba thingyaki Twitter da thagat pagwarwala madam Mukhyamantri Biplab Kumar Dev na hai miyoi singa si Chennai dagi akhanaba Shramik gari da halaki bani makoi loinamak Sepahi jila dagi ngaktani amaromda Meghaloi da ngarang miyoi ahum amaga nauna COVID-19 positive oiba thingyare Twitter da thagat pa warwala madam Mukhyamantri Kornat Sangma na hai miyoi singa du Delhi amasung Uttarakhand dagi halakpa ngaktani makoi Zawai jila dagi ni Rajesh da hauzik phawada puna positive case 58 shure masigi manungda active case 15 ni miyoi 13 na naba phaduna mayum da halankre Assam da ngarang miyoi 138 naba phaduna mayum da halankre Twitter da thagat pawalwala mada Hakchal Mantri Himanta Biswa Sharma na hai hauzik phawada puna miyoi 4 discharge tawkare ngarang khakta da miyoi 150 COVID-19 positive oiba thengaki bagaloina na hauzik phawada positive oiba case listing ani 25 sure masig manung active case na listing ani ipumari ni Kendra gi Health Secretary Priti Sudana ngarang akhanaba jila kharagi district collector sing municipal commissioner sing amasung chief medical officer sing wari sanakre lebagasi gi rajya tarit ki jila 19 gi municipal corporation ni phumanga da COVID-19 gi case tapna hengalakli Hakchal Mantraloy na hai hauzik phawda miyoi lakh ama lising 13 COVID-19 dagi naba phakre haukiba pung 13 sida miyoi lising manga 153 naba phaki lebagista hauzik naba phabagi changa si chada 9.9 aduga active case ki apunba masingna lakh ama lising 13 ni Maraga sida Delhi gi Mukhyamantri Arvind Kejriwal self quarantine tawjakre sarkar gi chirwal mana hai Mukhyamantri Kejriwal ngasi COVID-19 test tawgani haukiba nongmaijing nimite gi Sri Kejriwal masa nongai rakidabani hari Imphal ngasi pongba pausi singi maroiba pausingi damak Wahengbam Rajesh leire Rajesh Thagasari Suni Imphal ngasi pongba pausi singi ahamba lamai da fongnariba pau haiba tarabadi MLA Taret Assembly Complex manungda changba tingre Court na palm the pibum amada could think deliver asigi Texas Assembly ki speaker na pugodavani haiba High Court ki wafam na sanalai bakta banner headline to the phone BJP Sagatpa Congress MLA Taret High Court Assembly Complex sangba tingre haibasna Imphal Free Press ponapam amasung Shanghai Express Edition animaki ahanba headline ori Pawasi Isel Express irebak amasung Huyel nan pawgina ani sub headline tori Quarantine Center da lady basingna community spreading taroktanaba discipline laina SOP gi protocol ngak na chatiu haiba Mukhyamantri gi wafamna narugi thokdang gi ahan be headline ori Mukhyamantri gi wafam asi anis atai pause khada anis be headline tore Manipur ngarang khakta khwaidigi masing yang na COVID-19 positive oiba thengna ki haibasna People's Chronicle gi ahan be headline tore Mio isama tara pung kuntra ki manungda positive oiba thengna kre case masing sani marphuni choi sure haibasna huyelan paugi han headline ori hauki bapung kunmarida mioi humphumari positive oiduna Manipur da COVID na naba mi sani humbudani choi yaure haibasna irei baki han headline ore Chenjau paiba khakki yenglaga thabak tobiganu oja singi tolopti school management government ki relief fund gi PBU haiba mahiroi loop M2 gi wafamna Isel Express ki han headline ore COVID scenario ngaida malaria na landalaktuna mari hatkre haiba pawma sanalai bakta fongle pawasi atei pawsi khadasu fongba thenare silki potential ningkina leba Manipur da sericulture sakhorna ba hona gani haiba nauna mantri haplaba sericulture bibhakti awangbo ni maina phongdo ki wafamna Isel Express amasung naharo thorangi anchor kalam da fongle liai kulenda joint Himalayan Delhi satle haiba paw photo ga konana Shanghai Express Manipuri da fongle Mapan Raja Singh degi changlakpa Dr. Singhu test tawgadabani haiba mahiroi loop singi wafam ama Shanghai Express English ki anchor kalam da fongle National Sports University ki physical construction hauragani haiba pawma pawna from the fongle pawasi People Chronicle su fongle Suni Thagajari Rajesh aroiba damaroiba paw amukhana Manipur da ngarang khakta da khwaidigi masing yamna miyoi 63 COVID-19 positive oiba oiki masi tharaga rajya sida
Houji positive case Sani Marfunito Shure, Masigi Manunda, active case na Sani Kun Marini. Lockdown amasung curfew tena kanun thugai ba mioi singdagi igi police na hauji phawada lupa lakh yankhai hena khongbatungam lei amasung COVID-19 laichet ki hauji oiba phiba masigi yenglaga class 10 gi parikya mahiroi sing board parikya thandana ba promotion sarkar na warep lawre pauloi jare